नुमिदांदो चुंगसांगानबा मताव याइजिता कॉल तौरमी याइजितसु फट पाइखलकलगा नुमिदांबु यौरदे अई सेक्ता निंसिंगकपा मासोय चुंगसांगानबा मतावना हाइरिबदुगी ओन्ना तैनाबदा माना थोकपा मा हाइरे इसे मुफुमदा लेब्रो याम लांग लेइरि नंदि सक्तो वालिबो ngakhtang watkhini bo adu kai haigena call tawrino nangbo nungai phabagi pawdu moine wathi do mohorobo wathi na tine na ise chumbu chumdro nangna call lek torok pu khudingi chunglei sana dung singi mawning mabu kawbu ngamde nungsiduna dum lei sigi wai singak tna tro nangna haire ise chungsangan ba yarak tangang laga nangna ngangi mayam du mina tar kai ni khangi dorige yaijit thawa wasada kanam tar gari manung da nei leise adu tara kai do yagene aina nangi mingpan basunade mayamna chunglei sana ise khananu khangbusuna tana ningsa sora sangba mo hondok laga sak takhatna makhatar yaijitsu ado kairubo ai do leige nangna call tawreisa chungsangan ba pakhumwat penate khondayam hautana khumlaklami maso hona thibong hawdu chabu phangnaba pubi ga igena tawriba minnai sidi o kari numita pubi ga irino mapu ibungana mapuna susangba minai na susangba numida amada handakti yaijitsu kanna nokthore chungsangan basu noi kasing bai pu ga iro oi minangbo gaida adegi din nateda akoi chen oidani nangsu puro na akoi chen hairakba adugi oragadi chen asangon hairi pare dudi asangmo matam yenga kobani chalurase adui thamage ko iso manungda ilai namda khangaluki Horn stage da isegi sur jinglingai da sortat ki roijar su marup ki wata seda yaijit na lausili ai machanda chungsangan ba kemta hairamda kol da fat kaklaga matomta noi numit kharani so adumak haujenkre hayengdi changlei sanagi operation togani haibagi numidangdani lanleima mataroi da call tawjaraklami changlei sana so hayeng pugadaba pochei khara loisilaga leirambado leplaga matana call tawrakpado da paikhalaklami alo kaidorige nangbo hayeng hospital da punaba pochei khara loisilambani naba pumpa pharabo picnic ama chalose changlei sana nokmi tawraga chathoa loire kaino lanlei maso nokmi nahanwai ibanina koiba chatpa mayam da nungai banida matam da nusira hojikti chatningba matam da chatpa su phangdre do ado akhoi ani gi tungda hek inarakba mamai mamit khomba nupa do masaka dum khangkhidre ne ko changlei sana su khajik noklei ibani da satin piramba nupa do ni tungda inaraise ado satin do piram jringi mamang da di adumna tungda inaba thengna khidabana ti insoina rakhide akhoi da satin piramba nupa do ki phibam do da chungsangan ba yaman bani adu ta sengna masak hobuna tabani na kananu karino sengna khanghoda bai wani lanlei magi wadu taraga handakti changlei sana do tik launa noi lanlei maso ingangakna kaidore be manangna ongno khalaiduna kai janarige da chungsangan ba kaina ka nangna dumaina haibuda sumnok ningakpa nangde haidra ise aya aide kawbu thore da chungsang do nahan thengnei khangbra nanlei ma saurambado phakraga ikhat chinaraga haire kaida kamaina changlei sana so wari pumba liraga khanghalli wari singa du tarubadagi lanlei madu khatpa henjelai nate nangbo autograph kamta lahodabra haibanida hojikbo autograph lawraga kaidona doino nate nangna chungsangan bada aduk yam ngaujaraga autograph amu phawu lawraga thamningba phawdrese kaigino ipuroi ba leirabi aina hojikbo magi autograph lawraga kaidona doino hojiktine ipuroi bada ki henba khanam leite mai yare ko taning dreyamne na puroi ba leitringai dagi hona autograph lawsi haibada yaraktrabanang taning de ko yamna mataroi gi wata do da changlei sana noi lanlei maso makhatai leisari ngai dadi adumna ka khanghodana film gi hero heroine thengna ba dumaina ka thengna hande lai ma si soba
ꯑꯁ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯃꯕꯨꯛꯇꯤ ꯌꯥꯝ ꯁꯥꯊꯤꯅ ꯐꯕꯖꯥꯠꯅꯤ ꯃꯥꯗꯣ ꯑꯗꯣ ꯀꯩꯅꯣ ꯃꯥꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯨꯄꯤ ꯑꯝꯇ ꯀꯣꯏꯗ꯭ꯔꯤꯗꯨꯕꯣ ꯏꯁ ꯀꯣꯏꯗꯦ ꯀꯥꯏꯁꯦ ꯅꯪꯅ ꯈꯪꯕꯤꯔꯤꯕ ꯑꯍꯣꯏ ꯐꯔꯦꯁꯦ ꯑꯗꯣ ꯌꯥꯝꯕꯨꯡꯗꯤ ꯂꯩꯇ꯭ꯔꯣ ꯂꯩꯌꯦ ꯃꯈꯥꯗ ꯏꯃꯥꯁꯤꯒ ꯐꯝꯍꯧꯕꯅꯤ ꯍꯟꯗꯛꯇꯤ ꯂꯟ ꯂꯩꯃ ꯇꯞꯅ ꯁꯅꯥ ꯑꯩꯗꯣ ꯍꯌꯦꯡꯗꯣ ꯂꯥꯛꯇꯤ ꯌꯥꯝ ꯂꯥꯛꯅꯤꯡꯕꯅꯤ ꯅꯪꯅ ꯑꯣꯄꯔꯦꯁꯟ ꯇꯧꯗ꯭ꯔꯤꯉꯩꯗ ꯎꯅꯅꯤꯡꯕꯅꯤ ꯑꯗꯣ ꯐꯔꯛ ꯇꯥꯔꯅꯤꯕꯣ ꯊꯕꯛ ꯑꯔꯨꯕ ꯂꯩꯔꯗꯤ ꯂꯥꯛꯀꯅꯨ ꯍꯌꯦꯡ ꯋꯥꯏꯅꯥꯕ ꯐꯔꯒ ꯎꯅꯔ ꯂꯣꯏꯔꯦ ꯀꯩꯅꯣ ꯍꯌꯦꯡ ꯂꯥꯛꯇ꯭ꯔꯁꯨ ꯍꯪꯆꯤꯠꯇꯤ ꯂꯥꯛꯀꯅꯤ ꯅꯨꯡꯁꯤꯃꯜꯂꯦ ꯅꯨꯄꯤ ꯅꯪꯁꯨ ꯅꯨꯡꯁꯤꯃꯜꯂꯦ ꯍꯌꯦꯡꯗꯣ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯑꯣꯄꯔꯦꯁꯟꯗꯣ ꯃꯥꯏ ꯄꯥꯛꯅ ꯇꯧꯕ ꯑꯣꯏꯌꯨꯀꯣ ꯑꯣꯏꯖꯔꯒꯦ ꯂꯟ ꯂꯩꯃ ꯅꯨꯡꯉꯥꯏꯇꯕ ꯑꯋꯥꯕ ꯋꯥꯈꯜ ꯀꯩꯝꯇ ꯈꯟꯖꯤꯟꯒꯅꯨꯀꯣ ꯁꯅꯥ ꯆꯪꯂꯩ ꯁꯅꯥꯁꯨ ꯅꯨꯡꯉꯥꯏꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯀꯩꯝꯇ ꯇꯧꯗꯕ ꯁꯥꯔꯒ ꯑꯗꯨꯝ ꯈꯨꯝꯂꯛꯏ ꯈꯟꯗꯦꯗ ꯑꯗꯨꯒꯤꯗꯤ ꯈꯟꯖꯤꯜꯂꯨꯔꯒꯁꯨ ꯀꯩꯗꯧꯔꯨꯅꯤ ꯑꯃꯨꯛ ꯁꯦꯝꯗꯣꯛꯄ ꯌꯥꯒꯗꯧꯕꯁꯨ ꯅꯠꯇꯦ ꯋꯥꯍꯩꯁꯦ ꯍꯥꯏꯔꯒ ꯇꯞꯅ ꯅꯣꯛꯏ ꯂꯟ ꯂꯩꯃꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯥꯏꯔꯛꯏ ꯑꯗꯨꯗꯤ ꯅꯪ ꯄꯣꯠ ꯂꯣꯏꯁꯤꯜꯂꯤꯗꯣ ꯂꯣꯏꯁꯤꯟꯖꯔꯣ ꯑꯩꯁꯨ ꯊꯝꯅꯕ ꯇꯧꯔꯒꯦꯀꯣ ꯍꯣꯏ ꯏꯇꯥ ꯊꯝꯃꯦꯀꯣ ꯏꯇꯥ ꯐꯣꯟꯗꯣ ꯊꯝꯅꯔꯕ ꯃꯇꯨꯡ ꯆꯪꯂꯩ ꯁꯅꯥꯗꯨ ꯅꯤꯡꯁꯥꯁꯣꯔ ꯃꯄꯤ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯃꯥꯒꯤ ꯊꯕꯛꯇꯨ ꯃꯈꯥ ꯇꯥꯅ ꯇꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯍꯣꯁꯄꯤꯇꯥꯜ ꯆꯠꯅꯅꯕ ꯀꯟꯅ ꯂꯣꯏꯁꯤꯟꯅꯔꯤ ꯆꯪꯂꯩ ꯁꯅꯥ ꯅꯨꯡꯁꯜ ꯃꯃꯥꯡꯗ ꯐꯝꯂꯒ ꯃꯁꯝꯗꯨ ꯕꯦꯅꯤ ꯂꯣꯜꯂꯤ ꯁꯨꯍꯦꯟꯁꯨ ꯁꯣꯐꯥꯗ ꯐꯝꯂꯒ ꯈꯣꯡꯎꯞ ꯇꯣꯡꯁꯤꯜꯂꯤ ꯆꯪꯂꯩ ꯁꯅꯥ ꯃꯁꯝꯗꯨ ꯕꯦꯅꯤ ꯂꯣꯟꯅ ꯈꯣꯟꯖꯦꯜꯗꯨ ꯏꯇꯞ ꯇꯞꯅ ꯃꯄꯨꯔꯣꯏꯕꯕꯨ ꯀꯧꯖꯔꯛꯏ ꯌꯥꯝꯕꯣ ꯁꯨꯍꯦꯟꯁꯨ ꯈꯣꯡꯎꯞꯇꯨ ꯇꯣꯡꯕ ꯂꯣꯏꯔꯗꯨꯅ ꯃꯥꯒꯤ ꯂꯣꯏꯅꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯅꯨꯡꯁꯤꯅ ꯈꯨꯝꯂꯛꯏ ꯍꯥꯎ ꯍꯣꯔꯦꯟ ꯅꯤꯄꯥꯟ ꯊꯥꯕ ꯑꯃ ꯂꯩꯕꯗꯣ ꯀꯩꯗꯧꯔꯕ ꯍꯤꯗꯥꯛ ꯊꯛꯄꯤꯔꯛꯀꯅꯨꯀꯣ ꯁꯨꯍꯦꯟ ꯃꯥꯒꯤ ꯈꯗꯥꯡꯗꯨꯅ ꯆꯪꯂꯩ ꯁꯅꯥꯒꯤ ꯂꯦꯡꯖꯨꯝꯗ ꯊꯝꯂꯒ ꯃꯤꯡꯁꯦꯜꯗ ꯇꯥꯔꯤꯕ ꯃꯥꯒꯤ ꯂꯣꯏꯅꯕꯤꯒꯤ ꯁꯛꯇꯝ ꯑꯗꯨꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯅꯨꯄꯤꯅ ꯍꯣꯁꯄꯤꯇꯥꯜꯒꯤ ꯕꯦꯗꯇ ꯍꯤꯞꯇꯅ ꯂꯩꯈ꯭ꯔꯒ ꯑꯩꯅ ꯀꯝꯗꯧꯅ ꯁ꯭ꯋꯁꯇꯤ ꯄꯨꯖꯥꯗꯣ ꯆꯠꯀꯗꯣꯏꯅꯣ ꯆꯪꯂꯩ ꯁꯅꯥꯁꯨ ꯏꯇꯞ ꯇꯞꯅ ꯈꯨꯝꯂꯛꯏ ꯌꯥꯝꯕꯣ ꯇꯤꯟꯅꯕ ꯃꯔꯨꯞ ꯃꯄꯥꯡꯒꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯨ ꯆꯠꯇꯕ ꯌꯥꯗꯕꯅꯤ ꯆꯠꯄꯤꯌꯨ ꯃꯌꯥꯝ ꯇꯤꯟꯕꯁꯨ ꯑꯗꯨꯝ ꯌꯥꯎꯕꯤꯌꯨ ꯑꯩꯁꯨ ꯏꯃꯥꯁꯤ ꯍꯣꯏꯒ ꯑꯗꯨꯝ ꯂꯩꯍꯧꯗꯣꯏꯁꯤꯗꯤ ꯅꯪꯅ ꯅꯨꯡꯉꯥꯏꯇ꯭ꯔꯒꯗꯤ ꯍꯣꯏ ꯅꯍꯥꯟ ꯊꯥꯗꯔꯝꯃꯒ ꯑꯩ ꯐꯗꯃꯨꯛ ꯂꯥꯛꯀꯦ ꯌꯨꯗꯤ ꯊꯛꯄꯤꯔꯛꯀꯅꯨꯀꯣ ꯊꯛꯑꯣꯏꯗ ꯀꯩꯗꯧꯕꯩ ꯊꯛꯇꯣꯏꯅꯣ ꯍꯟꯗꯛꯇꯤ ꯆꯪꯂꯩ ꯁꯅꯥ ꯅꯣꯛꯐꯦꯠ ꯇꯧꯔꯝꯕ ꯁꯛꯐꯝꯗꯣ ꯈꯪꯍꯟ ꯍꯟꯖꯤꯟꯈ꯭ꯔꯒ ꯌꯥꯝꯕꯣ ꯑꯩꯈꯣꯏꯒꯤꯗꯤ ꯏꯆꯥꯒꯤ ꯄꯥꯟꯊꯥꯕꯒꯗꯣ ꯇꯧꯕ ꯐꯪꯂꯔꯣꯏꯀꯣ ꯁꯨꯍꯦꯟꯁꯨ ꯅꯨꯡꯉꯥꯏꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯇꯥꯡ ꯑꯁꯤꯗ ꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨ ꯄꯨꯊꯣꯛꯂꯨꯕ ꯌꯥꯕ ꯃꯇꯥꯡ ꯑꯣꯏꯗꯕꯒꯤ ꯃꯥꯒꯤ ꯂꯣꯏꯅꯕꯤꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯛꯏ ꯄꯤꯛꯇ꯭ꯔꯨ ꯃꯆꯥ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜꯗꯣ ꯈꯟꯖꯤꯜꯂꯅꯨ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤ ꯅꯨꯡꯉꯥꯏꯕ ꯋꯥꯈꯜ ꯈꯜꯂꯒ ꯂꯩꯊꯣꯛ ꯅꯪꯒꯤꯗꯃꯛꯇ ꯌꯥꯝꯃꯨꯛ ꯂꯩꯔꯤꯁꯤꯗꯤ ꯆꯪꯂꯩ ꯁꯅꯥ ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯔꯤꯕꯗꯨ ꯃꯥ ꯇꯥꯗꯦ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯑꯗꯨꯝ ꯍꯥꯏꯔꯛꯏ ꯏꯆꯥꯒꯤ ꯏꯄꯥꯟ ꯊꯥꯕ ꯆꯥꯛꯈꯨꯝꯕ ꯆꯨꯔꯥꯀꯣꯔꯣꯟ ꯃꯄꯣꯛ ꯅꯨꯃꯤꯠ ꯅꯤꯡꯁꯤꯡꯊꯧꯔꯝ ꯏꯆꯥꯅ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯄꯒꯤ ꯅꯨꯡꯉꯥꯏꯕ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯗꯤ ꯎꯕ ꯐꯪꯂꯔꯣꯏꯀꯣ ꯌꯥꯝꯕꯣ ꯋꯥꯍꯩꯁꯤꯒ ꯏꯔꯣꯏꯅꯅ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯪ ꯃꯥꯁꯨ ꯁꯤꯟꯊꯔꯛꯏ ꯍꯟꯗꯛꯇꯤ ꯁꯨꯍꯦꯟ ꯃꯥꯒꯤ ꯂꯣꯏꯅꯕꯤꯒꯤ ꯃꯃꯥꯡꯗ ꯈꯨꯎ ꯁꯧꯔꯒ ꯐꯝꯊꯔꯛꯂꯒ ꯁꯤꯟꯊꯔꯛꯂꯤꯕ ꯃꯥꯒꯤ ꯂꯣꯏꯅꯕꯤꯒꯤ ꯃꯄꯤ ꯑꯗꯨꯕꯨ ꯇꯩꯊꯣꯛꯄꯤꯔꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯑꯦ ꯑꯄꯪꯕꯤ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯄꯨꯛꯅꯤꯡ ꯁꯣꯟꯊꯔꯤꯁꯤꯕꯣ ꯑꯩꯈꯣꯏꯅ ꯄꯣꯛꯆꯕ ꯏꯆꯥ ꯅꯠꯇ꯭ꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯅꯨꯡꯁꯤꯕ ꯑꯃ ꯌꯣꯛꯂꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯆꯪꯂꯩ ꯁꯅꯥ ꯀꯩꯝꯇ ꯈꯨꯝꯗꯦ ꯑꯗꯨꯝ ꯁꯨꯆꯨꯠ ꯀꯞꯇꯨꯅ ꯂꯩꯔꯤ ꯁꯨꯍꯦꯟ ꯀꯞꯇꯨꯅ ꯂꯩꯔꯤꯕꯤ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤꯕꯨ ꯀꯣꯟꯁꯤꯟꯕꯤꯔꯒ ꯃꯈꯥ ꯇꯥꯅ ꯊꯦꯝꯖꯤꯟ ꯋꯥꯍꯩ ꯍꯥꯏꯔꯛꯏ ꯁꯦ ꯀꯞꯄꯗꯣ ꯄꯤꯛꯇ꯭ꯔꯨ ꯍꯧꯖꯤꯛ ꯑꯗꯨꯝꯅ ꯀꯞꯇꯨꯅ ꯂꯩꯕꯒꯤ ꯃꯇꯝ ꯅꯠꯇꯦ ꯄꯨꯛꯅꯤꯡꯁꯨ ꯁꯣꯟꯊꯒꯅꯨ ꯅꯨꯡꯉꯥꯏꯇꯕ ꯋꯥꯈꯜꯁꯨ ꯈꯟꯒꯅꯨ ꯅꯪꯒꯤꯗꯃꯛꯇ ꯌꯥꯝꯃꯨꯛ ꯂꯩꯔꯤ ꯍꯥꯏꯕꯁꯨ ꯀꯥꯎꯒꯅꯨ ꯁꯦ ꯃꯔꯝ ꯃꯣꯛꯄꯅꯤ ꯀꯞꯄꯗꯣ ꯆꯪꯂꯩ ꯁꯅꯥ ꯃꯄꯨꯔꯣꯏꯕꯒꯤ ꯃꯊꯥꯗ ꯂꯩꯅ ꯀꯞꯉꯥꯡ ꯇꯧꯔꯒ ꯍꯥꯏꯔꯛꯏ ꯌꯥꯝꯕꯣ ꯑꯩꯒꯤ ꯇꯝꯄꯥꯛꯇ ꯄꯤꯛꯂꯤꯕ ꯏꯆꯥꯅ ꯍꯔꯥꯎ ꯃꯃꯣꯟ ꯇꯝꯖꯗꯨꯅ ꯃꯥꯅ ꯁꯥꯟꯅꯖꯕꯗꯣ ꯑꯩ ꯌꯦꯡꯕ ꯄꯥꯝꯃꯤ ꯌꯥꯔꯦꯁꯦ ꯇꯣꯛꯎ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯍꯣꯁꯄꯤꯇꯥꯜ ꯆꯠꯄ ꯊꯦꯡꯈ꯭ꯔꯅꯤ
imaga babaga hana hospital da leiramba tare. Janglei sana mapuroibagi mathadagi thoglei. Suhen su phamlambadagi haugatlaga makha tai. Pugadaba pojai singse yamung gari hapchilukiyeko. Janglei phamlambadagi haugatlaga mapuroibagi makhong sokna khoiram jaraga khonjeldo tapna nungsina haire. Yambo ai tekta kaitana yambunggi mangda amukhana lepangam boi chakeko. Suhen sumagi loina bibo hugat piraga marai bakta nungsina chupiraga hairaklami. Yamungna nangbo tasana makki nungshibu makta oiragadi tekta kaidana nangi nokmibu maithonga loinana yamunggi mangda amuk lepoyu kusana. Janglei sana hoi haibagom makokta nomlaga momo nokjare. Tanja aduda Santina mapandagi khonjal horap haire. Hai, loidribrani na khoibo aidi loirene. Suhen su khonjal horap khomi. Akhoi su loire mase. Aduni chena batawrasidana ada ngana yobuduna phaiko. Oi. Wahi se hairaga Suhen su mapanda thokhirami. Janglei sana su thoklaklaga manemgi manak chungsilaga manemgi makhong sokna khoiram jare. Santi su mamubu hugat piraga makokta nungsina nan thabiraga haire. Aso yengam yaudana thoklakadawani imong-sidi. Ai masi. Imong na nungairoidaba wa kaya imasina haikragasu. Nang imasi budi waruganu kuibema. Imasi adum na haibiganu. Namong na imasi ki maphamda kaisuk waruganu ngaitaba laisadi. Adubuni bema yumsigi mawanoba mathiba haibasida. Imong na yaningdaba matawsu mayamgi mangda amadi ichagi mangdu thokbiganu. Namasi ibu imong na pukjal pi haibada imasi saurai. Adubune aigi imariki isu pamine. Imong sibu amadi sagai sibu kanba pami. Imogi khongkolaga haijo hairagasu imasi haijage. Janglei do milu ira ihauna manembu kaujai. Imasi nangbu yumasidagi jarkro yumsida leiba yaroi. Ichanupaga khainau lapnau haibadi nate. Imungsigi khara doiragasu khanbiyu haibani imasina haibade. Janglei kapninglibado wana khangjilaga imase aisu nupi oirubana ipuroibabu atopa lamlatpi kanaki soihanigde. Adubu aigi oiribu fibam asina ai yampungbu phajilaga thamlaroi. Thambagi thaunadusu namogina phamda leitre. Hojikti imasigi apamba ningbadu thongpa oirasanu. Santi mamogi mataudo nungaibadi nate. Adubu imung asigi sagai sigi khallaga mathamoidu kansinbani. Adubu mikupasidadi mitlugi pirang masu ihaurei. Mamogu nungsina konsinbiraga imauda phauramgadaba chainado imasi su khat. Adubu ngasidi namasi se imaugi maphamda oijaba thibi haibadu oirene. Imasi tanjadada su hena gari ge horn khonglei. Makholda tabada Santi taha lau chanaba tawrasi nakhoi yamung na ngaire. Oi masi. Somdana film shooting kanna tawri. Helena phamungda hiptun leiri. Tanjaduda chungsangan basu makhuda bawl ama pairaga chungsillaklaga phamung machiduda ngek phamtharaga haire. Abhema se nachona nangi kher haurabani. Asi hairba matong kherdu inanabani haidana machindo phu kamle. Spoon nasu olaga kanna inghalli. Helena hogalagte mamito yengbatamak yengai. Chungsangan bagyan taraduna makhudna pairamba bawlado nakalla leiriba table atuda thamkhraga magi loina bisaribi Helena bo hogatpi. Matausida Helena so nokfet tawraga hairaklami. Tacho nangnai bo asukluna tawbiri se kaigino. Nuksibagini. Asi hairaga table da thamkhriba bawldo lawraga khirdu spoon na otlaga Helena da inbirei. Helena so nokfet tawraga charami. Chingsang nokmi tawraga abemo. Helena so nokmi khumlai. Oh kai haige. Ijama sa phaba masakase mapa iman ba mapuk thoksiko. Mapurai basari ba chingsangan bagi matausida Helena sa nokje.
ꯇꯟꯖꯥꯗꯨꯗ ꯅꯥꯀꯟꯗꯒꯤ ꯗꯤꯔꯦꯛꯇꯔꯅ ꯀꯠ ꯑꯅꯤꯗꯨꯁꯨ ꯉꯁꯥꯏꯗꯒꯤ ꯑꯦꯛꯇꯤꯡ ꯇꯧꯔꯝꯂꯤꯕꯗꯨ ꯂꯦꯞꯂꯒ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯅꯩ꯫ ꯅꯥꯀꯟꯗꯒꯤ ꯃꯌꯥꯝ ꯆꯪꯂꯒ ꯈꯨꯕꯥꯛꯁꯨ ꯈꯨꯖꯤꯟꯅꯔꯛꯏ꯫ ꯗꯤꯔꯦꯛꯇꯔ ꯑꯗꯨꯁꯨ ꯆꯨꯡꯁꯥꯡ ꯉꯥꯟꯕ ꯑꯃꯗꯤ ꯍꯦꯂꯦꯅꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯍꯔꯥꯎꯅ ꯍꯥꯏꯔꯛꯏ, ꯌꯥꯝ ꯐꯖꯈ꯭ꯔꯦꯕꯣ, ꯑꯩꯅ ꯄꯥꯝꯕꯗꯨꯃ ꯍꯦꯛ ꯊꯣꯛꯏ꯫ ꯑꯅꯤꯗꯨꯁꯨ ꯃꯣꯃꯣꯟ ꯅꯣꯛꯂꯛꯏ꯫ ꯅꯈꯣꯏꯗ ꯑꯩꯅ ꯌꯥꯝ ꯇꯛꯅꯤꯡꯉꯥꯏ ꯌꯥꯎꯗꯦꯗ, ꯑꯃꯨꯛꯇꯪ ꯇꯧꯊꯣꯔꯛꯄꯗ ꯃꯑꯣꯡ ꯑꯗꯨꯝ ꯇꯥꯏ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯃꯝꯁꯤꯜꯂꯛꯄ ꯑꯗꯨꯋꯥꯏꯗꯨꯗ ꯁꯣꯍꯦꯟ ꯃꯃꯥꯟꯅꯕꯒꯤ ꯃꯆꯥꯒꯤ ꯁ꯭ꯋꯦꯁꯇꯤ ꯄꯨꯖꯥꯗꯨ ꯌꯥꯎꯕ ꯂꯥꯛꯂꯝꯃꯤ꯫ ꯑꯉꯥꯡꯗ ꯙꯥꯟ ꯊꯥꯗꯔꯝꯂꯕ ꯃꯇꯨꯡ ꯍꯜꯂꯒꯦ ꯇꯧꯕꯗꯨ ꯃꯃꯥꯟꯅꯕꯁꯤꯡꯅ ꯌꯥꯗ꯭ꯔꯗꯨꯅ ꯅꯨꯄꯥ ꯃꯌꯥꯝ ꯄꯥꯔꯇꯤ ꯇꯧꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯪꯂꯛꯇꯨꯅ ꯐꯝꯂꯤ꯫ ꯃꯃꯥꯟꯅꯕ ꯑꯃꯅ ꯍꯥꯏꯔꯛꯏ, ꯁꯨꯍꯦꯟ, ꯍꯤꯗꯥꯛ ꯈꯔ ꯄꯥꯏꯌꯨꯃꯤ ꯅꯪꯕꯣ꯫ ꯌꯥꯔꯅꯤ, ꯑꯩ ꯄꯥꯏꯔꯣꯏꯒꯦ ꯏꯇꯥꯎ꯫ ꯄꯦꯛ ꯑꯃꯇꯪ ꯑꯣꯏꯔꯒꯁꯨ ꯄꯥꯏꯌꯨ ꯀꯩꯗꯧꯔꯒꯦ? ꯃꯗꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯏꯇꯥꯎ, ꯍꯣꯁꯄꯤꯇꯥꯜꯗꯁꯨ ꯆꯠꯀꯗꯕꯅꯦ ꯑꯩꯁꯦ꯫ ꯁꯨꯍꯦꯟꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯃꯥꯟꯅꯕ ꯑꯃꯅ ꯑꯃꯨꯛ ꯏꯪꯉꯉꯛꯅ, ꯀꯩꯒꯤ ꯍꯣꯁꯄꯤꯇꯥꯜ ꯆꯠꯀꯗꯧꯔꯤꯕ? ꯅꯠꯇꯦ, ꯅꯪꯒꯤꯁꯨ ꯑꯉꯥꯡꯒ ꯎꯅꯔꯕ꯭ꯔꯣ? ꯑꯇꯩ ꯅꯠꯇꯦꯗ ꯏꯇꯥꯎ꯫ ꯀꯅꯥ ꯉꯝꯗꯕ ꯌꯥꯎꯔꯒꯦ ꯍꯥꯏꯁꯦ? ꯑꯩꯈꯣꯏ ꯅꯨꯄꯤꯒꯤꯅꯤ꯫ ꯉꯥꯏꯈꯣꯅꯤ, ꯂꯨꯍꯣꯡꯕꯁꯨ ꯆꯍꯤ 6 ꯍꯦꯟꯖꯜꯂꯛꯂꯕꯅꯤ, ꯑꯗꯨꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯉꯥꯡ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯤꯕꯗꯨꯕꯨ ꯀꯔꯤ ꯑꯁꯣꯏꯕ ꯂꯩꯔꯒꯦꯅꯤ ꯏꯇꯥꯎ? ꯑꯃꯅ ꯑꯃꯨꯛ ꯅꯣꯛꯅ ꯅꯣꯛꯅ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯏ꯫ ꯍꯥꯏꯒꯨꯝꯗꯅ ꯀꯩ ꯑꯁꯣꯏꯕ ꯂꯩꯔꯒꯦ? ꯅꯠꯇ꯭ꯔꯒꯅ… ꯋꯥꯗꯨ ꯃꯈꯥꯗꯤ ꯇꯥꯔꯛꯇ ꯃꯌꯥꯝꯗꯨ ꯑꯣꯟꯁꯤꯟꯅꯔꯒ ꯋꯥ ꯅꯣꯛꯏ꯫ ꯁꯨꯍꯦꯟꯗꯨ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯗ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯕꯅꯤ꯫ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯛꯏ꯫ ꯁꯨꯍꯦꯟꯒꯤ ꯃꯇꯧꯁꯤꯗ ꯃꯃꯥꯟꯅꯕ ꯑꯃꯅ, ꯆꯠꯂꯒꯦ ꯍꯥꯏꯔꯣꯏ ꯏꯇꯥꯎ, ꯄꯦꯛ ꯑꯝꯇꯪꯗꯤ ꯄꯥꯏꯈꯣꯗꯅ꯫ ꯌꯥꯔꯅꯤ ꯏꯇꯥꯎ꯫ ꯋꯥꯍꯩꯁꯦ ꯍꯥꯏꯔꯝꯂꯒ ꯁꯨꯍꯦꯟꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯁꯨꯍꯦꯟ ꯁꯅꯥ ꯆꯠꯈ꯭ꯔꯕꯗ ꯅꯨꯄꯥꯗꯨꯅ ꯃꯌꯥꯝ ꯃꯌꯥ ꯈꯤꯒꯠꯂꯤꯕꯁꯤꯡ ꯑꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯉꯥꯡꯂꯛꯂꯝꯃꯤ, ꯅꯣꯏꯁꯨ ꯉꯥꯏꯔꯤ, ꯍꯤꯗꯥꯛ ꯈꯔ ꯊꯛꯆꯤꯜꯂꯒ ꯍꯥꯏꯕ ꯌꯥꯕ ꯋꯥꯅꯤ ꯈꯪꯗꯦ, ꯌꯥꯗꯕ ꯋꯥꯅꯤ ꯈꯪꯗꯦ, ꯅꯆꯤꯟꯗꯨꯗꯒꯤ ꯍꯦꯛꯇ ꯊꯣꯛꯂꯛꯏ꯫ ꯃꯌꯥꯝꯗꯨ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯈꯨꯊꯤꯕ ꯌꯥꯎꯕ ꯁꯣꯏꯗ꯭ꯔꯕꯅꯤꯀꯣ꯫ ꯑꯃꯅ ꯐꯠ ꯑꯃꯨꯛ ꯈꯨꯝꯂꯛꯏ, ꯑꯩꯈꯣꯏꯕꯨ ꯀꯩ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯍꯥꯏꯈ꯭ꯔꯒꯦꯅꯦ? ꯍꯣꯏ, ꯁꯨꯍꯦꯟꯗꯨꯗꯤ ꯑꯩꯈꯣꯏ ꯍꯥꯏꯁ꯭ꯀꯨꯜꯗꯒꯤꯁꯨ ꯄꯨꯜꯂꯛꯂꯤꯕꯅꯤ, ꯑꯗꯨꯅ ꯉꯥꯏꯍꯥꯛ ꯁꯨꯝ ꯅꯣꯛꯁꯦꯅ ꯐꯥꯒꯤ ꯇꯧꯅꯕꯩ ꯋꯥꯅꯤꯗ꯫ ꯑꯃꯅ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯏ, ꯏꯃꯥꯟꯅꯕꯅꯦꯅ ꯅꯨꯡꯁꯤꯗꯅ ꯐꯥꯒꯤ ꯁꯨꯝ ꯇꯧꯕꯩ ꯋꯥꯅꯤꯗ, ꯑꯗꯨꯗ ꯃꯥꯅ ꯁꯣꯏꯔꯤꯗꯨꯕꯨ ꯀꯩꯒꯤꯅꯣꯅꯦ? ꯃꯥꯅ ꯅꯨꯄꯥꯗꯤ ꯊꯣꯛꯄ ꯉꯝꯖꯗ꯭ꯔꯒ꯫ ꯁꯤ ꯍꯥꯏꯔꯒ ꯑꯃꯨꯛ ꯑꯣꯟꯁꯤꯟꯅꯔꯒ ꯃꯌꯥꯝꯗꯨ ꯅꯣꯛꯃꯤꯟꯅꯩ꯫ ꯃꯔꯨꯞꯁꯤꯡ ꯑꯁꯤꯒꯤ ꯃꯇꯧꯗꯨꯗ ꯅꯨꯄꯥꯗꯨ ꯁꯥꯎꯔꯞꯅ, ꯐꯥꯒꯤꯗ ꯃꯤ ꯁꯤꯕ ꯌꯥꯎꯅꯅꯤꯀꯣ ꯉꯁꯤ꯫ ꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯀꯅꯥꯅꯁꯨ ꯇꯥꯕꯤꯗꯦ꯫ ꯃꯌꯥꯝꯗꯨ ꯃꯥꯒꯤ ꯊꯣꯛꯄ ꯇꯧꯔꯒ ꯂꯩꯅꯔꯤ꯫ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯃꯥꯜꯀꯣꯝ ꯃꯥꯒꯤ ꯁ꯭ꯇꯗꯤ ꯇꯦꯕꯜ ꯑꯗꯨꯗ ꯐꯝꯂꯒ ꯐꯣꯟ ꯀꯟꯅ ꯃꯦꯠꯂꯤ꯫ ꯋꯥꯆꯦꯞꯇ ꯆꯪꯂꯒ ꯄꯤꯡꯀꯤꯗ ꯃꯦꯁꯦꯖ ꯊꯥꯖꯤꯜꯂꯤ, ꯆꯥꯛ ꯆꯥꯔꯕꯣ ꯏꯇꯥꯎꯕꯤ? ꯑꯃꯗꯨꯁꯨ ꯑꯣꯟꯂꯥꯏꯟ ꯂꯩꯕꯒꯤ ꯐꯠ ꯍꯜꯂꯛꯏ꯫ ꯆꯥꯔꯦ, ꯅꯪꯗꯤ? ꯑꯩꯁꯨ꯫ ꯑꯗꯣ ꯉꯁꯤ ꯀꯣꯂꯦꯖ ꯂꯥꯛꯇ꯭ꯔꯤ ꯀꯩꯒꯤꯅꯣ? ꯇꯟꯕꯒꯤ ꯂꯥꯛꯇ꯭ꯔꯕ꯫ ꯑꯗꯣ ꯑꯩ ꯅꯉꯣꯟꯗ ꯀꯩꯅꯣꯝꯗꯤ ꯍꯥꯏꯗꯧ ꯂꯩꯀꯣ꯫ ꯀꯩ ꯋꯥꯅꯣ ꯍꯥꯏꯁꯦ? ꯀꯣꯟꯅ ꯍꯥꯏꯔꯒꯦꯗ꯫ ꯀꯣꯜ ꯍꯧꯔꯣꯅ꯫ ꯃꯥꯜꯀꯣꯝ ꯃꯦꯁꯦꯖꯇꯨ ꯃꯈꯥ ꯇꯥꯅ ꯍꯟꯒꯦ ꯍꯥꯏꯗꯨꯅ ꯇꯥꯏꯞ ꯇꯧꯔꯤꯉꯩ ꯃꯆꯦ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯅꯥꯎꯕ, ꯏꯟꯚꯤꯇꯦꯁꯟ ꯀꯥꯔꯗꯀꯤ ꯗꯤꯖꯥꯏꯟꯗꯣ ꯑꯩꯈꯣꯏꯕꯥꯅꯤ ꯌꯦꯡꯃꯤꯟꯅꯁꯤ ꯂꯥꯛꯑꯣ꯫ ꯃꯥꯜꯀꯣꯝ ꯇꯥꯏꯞ ꯇꯧꯔꯝꯕꯗꯨ ꯂꯦꯞꯂꯒ ꯃꯆꯦꯗ ꯌꯦꯡꯊꯣꯔꯛꯏ꯫ ꯍꯦꯂꯦꯅꯥꯁꯨ ꯃꯧꯄꯥꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯀꯥꯈꯠꯂꯒ ꯐꯝꯈ꯭ꯔꯦ꯫ ꯃꯆꯦꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯥꯜꯀꯣꯝꯅ ꯍꯥꯏꯔꯛꯏ, ꯆꯦ ꯑꯗꯨꯝ ꯌꯦꯡꯕ ꯀꯩꯗꯧꯒꯦ? ꯍꯦꯂꯦꯅꯥ ꯐꯣꯟꯗ ꯀꯥꯔꯗꯀꯤ ꯗꯤꯖꯥꯏꯟ ꯌꯦꯡꯂꯝꯕꯗꯨ ꯇꯣꯛꯂꯒ ꯃꯧꯄꯥꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ, ꯑꯁ, ꯐꯖꯕꯩ ꯐꯖꯕ ꯉꯥꯛꯇ ꯉꯥꯏꯔꯦ, ꯑꯝꯇ ꯈꯟꯃꯤꯟꯅꯁꯦꯃꯤ ꯅꯪꯕꯣ꯫ ꯃꯥꯜꯀꯣꯝ ꯃꯦꯁꯦꯖ ꯃꯈꯥ ꯇꯥꯅ ꯊꯥꯒꯤ ꯇꯧꯔꯝꯕꯗꯨ ꯇꯣꯛꯂꯒ ꯃꯆꯦꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯃꯥꯁꯨ ꯐꯃꯨꯡꯗꯨꯗ ꯀꯥꯈꯠꯂꯛꯏ꯫ ꯃꯆꯤꯟꯗꯨꯁꯨ ꯁꯥꯎꯅꯤꯡꯅ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯍꯌꯦꯡ ꯑꯣꯏꯅ ꯋꯥꯅ ꯀꯣꯏꯕ ꯆꯠꯂꯨꯁꯦ ꯍꯥꯏꯔꯁꯨ ꯑꯩꯉꯣꯟꯗ ꯍꯪꯉꯒ ꯅꯥꯎꯕꯨ ꯆꯠꯂꯨꯔ ꯆꯠꯀꯅꯨꯔꯅ ꯍꯪꯉꯝꯃꯨ꯫ ꯃꯧꯄꯥ ꯅꯨꯄꯥꯒꯤ ꯋꯥꯍꯩꯗꯨꯗ ꯍꯦꯂꯦꯅꯥ ꯅꯣꯛꯏ꯫ ꯃꯥꯜꯀꯣꯝꯁꯨ ꯃꯆꯦꯗ ꯆꯩꯔꯛꯏ, ꯌꯥꯔꯦ ꯆꯦ, ꯅꯌꯥꯈꯤꯒꯂꯣ ꯍꯥꯏꯕ ꯅꯠꯇꯦ, ꯀꯩꯅꯣ ꯀꯥꯔꯗ ꯗꯤꯖꯥꯏꯟꯁꯤꯡꯗꯨꯕꯨ ꯀꯥꯏꯅꯣ? ꯍꯦꯂꯦꯅꯥ ꯃꯧꯄꯥꯒꯤ ꯃꯀꯣꯛꯇ ꯀꯥꯛꯁꯤ ꯍꯠꯂꯒ ꯍꯥꯏꯔꯛꯏ, ꯏꯁ, ꯍꯩꯄꯥꯗꯤ ꯑꯍꯟꯒ ꯁꯥꯒꯠꯇꯅ ꯅꯪꯅ꯫ ꯑꯩꯈꯣই ꯆꯦꯒꯤ ꯍꯧꯅꯕꯤ ꯃꯤꯒꯤ ꯀꯣꯛꯁꯤꯗ ꯀꯥꯛꯁꯦꯠꯄꯤꯁꯦ ꯑꯗꯨꯝ ꯇꯧꯏ꯫ ꯑꯗꯣ ꯀꯥꯔꯗꯁꯦ ꯈꯟꯗ꯭ꯔꯤꯉꯩꯗ ꯑꯩꯅ ꯍꯥꯏꯕꯗꯨꯗꯤ ꯌꯥꯕ ꯇꯥꯕ꯫ ꯍꯣꯏꯅꯦ, ꯅꯪꯒꯤ ꯄꯤꯡꯀꯤꯗꯣ ꯑꯩꯅ ꯁꯣꯏꯗꯅ ꯏꯟꯚꯥꯏꯠ ꯇꯧꯅꯤ, ꯃꯆꯟ ꯃꯕꯨꯡ ꯑꯗꯨꯝ ꯂꯥꯛꯃꯤꯟꯅꯖꯔꯁꯅꯤ꯫
ꯗꯥ ꯆꯤꯡꯁꯥꯡꯁꯨ ꯗꯥ ꯌꯥꯏꯖꯤꯠꯁꯨ ꯅꯣꯏ ꯂꯣꯏꯅ ꯀꯣꯂꯦꯖꯄꯨ ꯂꯩꯅꯦ ꯑꯗꯨꯅ ꯀꯩꯒꯤꯅꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯦꯅ ꯗꯥ ꯆꯤꯡꯁꯥꯡꯗ ꯅꯨꯡꯁꯤ ꯍꯥꯏꯕ ꯉꯝꯗ꯭ꯔꯤꯁꯤꯅ ꯍꯥꯏꯅ ꯑꯩꯅ ꯅꯨꯄꯥꯅ ꯂꯤꯕꯗꯤ ꯐꯩ ꯅꯨꯄꯤꯅ ꯂꯤꯕꯁꯤꯗꯤ ꯃꯤꯅ ꯐꯖꯅ ꯉꯥꯡꯅꯗꯕꯅꯤꯀꯣ ꯆꯦ ꯍꯣ ꯅꯨꯡꯁꯤ ꯁꯨꯡꯉꯥꯏ ꯍꯥꯏꯗꯅ ꯐꯥꯔꯒ ꯂꯩꯁꯤꯟꯒꯦ ꯇꯧꯕꯅꯤ ꯃꯍꯩ ꯆꯤꯡꯁꯥꯡ ꯉꯥꯟꯕꯗꯨꯗ ꯃꯥꯜꯀꯣꯝ ꯃꯀꯣꯛꯀꯗꯣ ꯍꯥꯏꯔꯒ ꯃꯤꯒꯤ ꯈꯪꯅꯖꯕ ꯂꯩꯅ ꯂꯩꯅ ꯏꯆꯦꯅ ꯑꯗꯨꯃꯥꯏꯅꯒ ꯇꯧꯕ ꯑꯣꯏꯔꯝꯃꯒꯗꯤ ꯑꯩꯗꯤ ꯏꯆꯦꯒꯤ ꯃꯤꯆꯪꯒ ꯂꯩꯖꯔꯣꯏꯀꯣ ꯌꯥꯔꯦ ꯀꯥꯔꯠꯀꯤ ꯗꯤꯖꯥꯏꯟꯁꯦ ꯁꯦꯝꯇ ꯌꯦꯡꯉꯁꯤ ꯍꯣꯏ ꯆꯦ ꯃꯆꯤꯟ ꯃꯧꯄꯥ ꯑꯅꯤꯗꯣ ꯃꯣꯕꯥꯏꯜꯗꯣ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯕꯔꯊꯗꯦꯒꯤ ꯏꯟꯚꯤꯇꯦꯁꯟ ꯀꯥꯔꯠꯀꯤ ꯗꯤꯖꯥꯏꯟꯗꯣ ꯌꯦꯡꯕ ꯍꯧꯈ꯭ꯔꯦ ꯁꯨꯍꯦꯟꯁꯨ ꯁ꯭ꯋꯁꯇꯤ ꯃꯐꯝꯗꯒꯤ ꯁꯥꯎꯅ ꯊꯣꯛꯂꯛꯈꯤꯕꯗꯣ ꯍꯣꯁꯄꯤꯇꯥꯜꯗ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯛꯄꯗ ꯄꯨꯡ 9 ꯇꯥꯒꯗꯧꯔꯦ ꯒꯥꯔꯤꯗꯣ ꯄꯥꯔꯛ ꯇꯧꯔꯝꯂꯒ ꯍꯣꯁꯄꯤꯇꯥꯜ ꯃꯅꯨꯡꯗ ꯅꯥꯗꯨꯅ ꯂꯩꯔꯤꯕꯤ ꯃꯥꯒꯤ ꯂꯣꯏꯅꯕꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯃꯁꯥꯗꯨ ꯏꯃꯪ ꯃꯪꯅ ꯂꯥꯛꯄ ꯍꯧꯏ ꯃꯥꯅ ꯑꯗꯨꯝꯅ ꯋꯥꯈꯜ ꯑꯃꯗ ꯁꯨꯝ ꯂꯥꯛꯄꯗ ꯈꯪꯍꯧꯗꯅ ꯅꯨꯄꯤ ꯑꯃꯒ ꯈꯪꯊꯦꯡ ꯊꯦꯡꯖꯅꯩ ꯑꯅꯤꯃꯛꯇꯨ ꯂꯝꯕꯤꯗ ꯌꯦꯡꯂꯒ ꯂꯥꯛꯄ ꯅꯠꯇꯕꯅ ꯏꯈꯪ ꯈꯪꯅꯩ ꯅꯨꯄꯤꯗꯨꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯐꯣꯟ ꯑꯗꯨꯁꯨ ꯂꯩꯃꯥꯏꯗ ꯁꯠ ꯇꯥꯈꯤ ꯁꯨꯍꯦꯟ ꯏꯊꯛ ꯊꯀꯠꯅ ꯁꯣꯔꯤ ꯑꯩ ꯑꯗꯨꯝ ꯂꯥꯛꯄꯗꯨ ꯎꯖꯍꯧꯗꯕꯅꯤ ꯅꯨꯄꯤꯗꯨꯁꯨ ꯇꯥꯔꯤꯕ ꯃꯥꯒꯤ ꯃꯣꯕꯥꯏꯜꯗꯨ ꯈꯨꯟꯒꯠꯂꯒ ꯑꯗꯨꯝ ꯈꯛꯀꯤ ꯑꯁꯣꯏꯕ ꯅꯠꯇꯦꯗ ꯑꯩꯅꯁꯨ ꯐꯣꯟ ꯃꯦꯠꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯑꯗꯨꯝ ꯂꯥꯛꯄꯗꯨ ꯎꯖꯍꯧꯗꯕꯅꯤ ꯅꯨꯄꯤꯗꯨꯅ ꯁꯦꯠꯂꯤꯕ ꯐꯤꯖꯣꯜꯗꯨ ꯎꯕꯗ ꯁꯨꯍꯦꯟꯅ ꯍꯥꯏꯔꯛꯏ ꯍꯣꯁꯄꯤꯇꯥꯜꯁꯤꯗ ꯊꯕꯛ ꯄꯨꯕꯤꯕ꯭ꯔꯥ ꯑꯧ ꯁꯤꯗ ꯅꯔꯁ ꯑꯣꯏꯅ ꯄꯨꯖꯕꯅꯤ ꯉꯁꯤꯅ ꯅꯥꯏꯠ ꯗ꯭ꯌꯨꯇꯤ ꯇꯥꯕ ꯑꯗꯣꯝꯒꯤ ꯏꯃꯨꯡꯒꯤ ꯑꯅꯥꯕ ꯃꯤ ꯌꯥꯎꯕ꯭ꯔꯥ ꯑꯧ ꯌꯥꯎꯏ ꯑꯗꯣ ꯑꯩ ꯑꯃꯨꯛ ꯍꯥꯏꯗꯣꯛꯈ꯭ꯔꯒꯦ ꯁꯤꯁꯇꯔ ꯅꯨꯄꯤꯗꯨ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯉꯛꯇꯨ ꯅꯣꯝꯂꯛꯏ ꯁꯨꯍꯦꯟꯁꯨ ꯄꯟꯊꯔꯝꯗꯦ ꯆꯪꯂꯩ ꯁꯅꯥꯅ ꯂꯩꯔꯤꯕ ꯁ꯭ꯄꯦꯁꯦꯜ ꯋꯥꯔꯗꯇꯨ ꯇꯝꯅ ꯂꯥꯛꯏ ꯕꯦꯂꯥꯁꯨ ꯆꯠꯈ꯭ꯔꯤꯕ ꯁꯨꯍꯦꯟꯒꯤ ꯃꯥꯏꯀꯩꯗ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯃꯆꯤꯟꯗꯨꯁꯨ ꯇꯞꯅ ꯁꯣꯜꯂꯤ ꯅꯨꯄꯥ ꯌꯥꯝ ꯃꯥꯟꯅ ꯆꯤꯡꯂꯦꯝꯅ ꯍꯦꯛ ꯐꯖꯩꯗ